ꯅꯣꯏ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯨ ꯂꯥꯎ ꯑꯩꯉꯣꯟꯗ ꯀꯣ ꯀꯥꯞꯄꯒ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯨ ꯂꯥꯎ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯃꯥꯒꯤ ꯃꯃꯥꯏ ꯉꯥꯛꯈꯤꯕꯁꯦ ꯔꯣꯍꯟ ꯐꯤꯂꯝꯅꯦ ꯍꯥꯏꯕꯁꯦ ꯃꯥ ꯉꯁꯤꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯔꯣꯏ ꯃꯌꯥꯝꯗꯁꯨ ꯑꯩꯗꯤ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯕꯤꯆꯥꯔ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝ ꯂꯥꯛꯑꯒ ꯄꯕ꯭ꯂꯤꯛ ꯃꯤꯐꯝ ꯑꯃ ꯐꯝꯃꯀꯥꯟꯗ ꯉꯥꯡꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯇꯥꯕꯤ ꯑꯃꯗꯤ ꯇꯧꯅꯔꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯃꯤꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯥꯔꯒ ꯑꯩꯅ ꯆꯍꯤꯔꯣꯝꯗ ꯑꯉꯥꯡꯅꯤꯅ ꯑꯩꯅ ꯁꯨꯝ ꯍꯜꯂꯀꯥꯟꯗ ꯕꯤꯁꯅꯨꯄꯨꯔ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯑꯩ ꯋꯥ ꯉꯥꯡꯉꯤ ꯑꯣꯖꯥ ꯑꯁꯥꯡ ꯀꯁꯥꯔꯅ ꯄꯨꯡ 10:49 ꯑꯩ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯀ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯛꯀꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯪ ꯑꯃꯨꯛꯇꯪ MBC ꯆꯔꯆꯇ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯂꯥꯛꯑꯒꯗꯤ ꯁꯣꯏ ꯑꯃꯈꯛ ꯇꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯐꯔ ꯐꯠꯇꯁꯨ ꯑꯩꯁꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ ꯁꯣꯏ ꯇꯧꯕꯗꯨ ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯀꯥꯟꯗ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯁꯣꯏꯒꯤ ꯃꯔꯣꯟꯁꯨ ꯄꯜꯂꯛꯇꯦ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯗꯣꯔꯤꯕ ꯁꯣꯏꯅꯣ ꯑꯩꯁꯦ ꯑꯉꯥꯡꯅꯦꯅ ꯍꯦꯛꯇ sida kalu sida thangu nangna si tau nangna sumain tau haibasi sigi mawongda ai taugadraba farafatusu ai maitai machane mikha polaga minai raunadi ai leiroeba ai ahal laman anine si tau nang sida thangu si tau haibadudi ai sungtau tauroeba dakaram to oideba ai ju object aigi oiba on voice ai ngangba hounarani magi mamai chop kadaba mayam do numituda aina kanbire mana lekha tagadaba mayam mana indigenous ngatani ko christian macha ngatani ko na hai na handagi ai pasta mayam na khambagi ju ai tumina leibane adu public mayam na ai yamna meeting ai je mithibong mitambal gi type ta ai je kenta khogi leibak sigi damakta kem khandraba cookie gi minai gi type ta ingonda wa ngang pase asigi damakta ai yam penda da ngang ai haijarak pane ai asaw base ketang di ai phongdok chare public mayam da mayam na jik laaga ai gi da lakpi ge bra pham je bra mi pham je bra bichar to bi ge bra ai tongna ra se ba uji ai ju kesu ai siba ki dong na tre ba uji sigi sentiment je yawra agadi Assam Rifle na ai ngonda call tawre kari gi damakta call tawre iba ai se president amani adusu indigenous peoples forum gi president amani ko ai se president ama oibanina president gi ayaba sunyaw yawdana knowledge sunyaw yawdana consent sunyaw yawdana president amagi kaino haibasi karimta kaino tawdana khangdana kemta khangdana kaino se thagalamabnina Assam Rifle na ingonda call tawraga rohan sumain tawdana nangi naming de signature ama tholaga khoi against ta call ama lae kamain tawbno si se hai kana aina hai adudi ai idea sunglei leite kamain tawbno hai sibu kanana thagat pa cheno na aina hangba matam jeda sumai tawba cheni hai kana soi je ai gi asaba soi oiraga lerame ko aduda sida yamna ne aidi mithung mitambal ha ge sida maitai macha mayam ama mathong maram khangdana aije angang ni aije sumatagi Christian dharma chatlure aduna du tawre madi aduna du tawre na chakat ngang ba sida mayam ama yauriba munna tawba amta taw yengbigo ba sangdai na badi ka manung amda sangdai na kanda kanana achumano kanana aranbano na tawgi ba aduga leibak sigi damakta chela iba aina ko karim na taba ai khumbangam gi de haiba gi damakta ai aranba taba dudi ai yagre paisa ga ju karim ta mai linde sigi meeting je mayam munna tabiyo paisa gi nate integrity gi wafam ne ichilinaw mayam maite ichilinaw mayam noi mathumam khangna noi nganganu si paisa gi amta nate mina yeta thangu oida thangu sigi function chatlu nang adugi soi taw soi dugi maram du su kemta haidana ai ga do bi soi taw doino kari gi damakta soi taw doino akhoi je ekta mine hekta si taw adu taw ada taw chatlo na hekta sahi angang ni hekta na anta akhoi bu hekta mathongam khang ne hekta taw bodo yagadro phamji law ne kanano law phamji law hoji nagagi chilnaw sing oisu law phamji ai je ai gi keno ai gi thong law na hangdok chari phamji law sauna da bi da phajana ngang na si public ma amang da live thado ga ngang na si mathongam khang na di aingon accuse taw bodu di bitugi mai ngak na ba hotna ba matam da Tripura gi ning thola atopa bureaucrat officer myam ama la atopa lamlam gi politician myam ama la agam tawriba mayam dugi mai nga ki base magi mamai nga ki base rohan film ne haibse ma nga si di kawgre public sentiment khara phangnana bagi damakta ai se mana indigenous peoples forum dagi resign tawi haibagi damakta cookie ga mari leine haiba achoba accusation ama leire ngasi fawba naga ga aduga maitai ga indigenous oiriba kanglup ani se prup ani se kanada bada kaiba tholak pa yai nungaina da ba tholak pa yai haidana aisu chinje melaga leibane double standard gi thabak chu ai tawsu tawroi aduga migi makhada layo haiba rohan dusu ai oiraba kari maram gi damakta laktoino ai se kari maram gi kari gi soino haibam chu harakte farafata ju meeting ai basidi president amana kawgadabani president amagi ayaba yawr kanda meeting samon tawgadabni chief advisor haiba term ja sunglei leite aduga mayam siu khangbiyo indigenous peoples forum da kanam ta yawde kanam yawde indigenous peoples forum da amarom da hire tagdi magi mamai ngak na bagi damakta aina president oibigi bani simuju mayam khangbiyo adu do kanda aibu traitor oina mayam na keno tawbasidi ai tasengna nungaite aduga sida mayam na asengba bichar khangninge dana lao ai mafam thage
ओजा सांग कसारसु लाओ माना हौजिक माना याम कन्ना केनो अमा तौरिबनी हौजिक असम राइफल ना मंगोंदा किहल्ले हाबेगे कनाना किहल्लक तो नंगोंदा आइना करी अरानबा तौरगे नंगी सिदा सुमतगी दरकास थाबदु तोखोखरोने असम राइफल की तौनरगा ngangnagriba mayamdo delida ai samakni ne adubu nangi yeknaba dudi ai gisu yeknaba oyu nangi khanaba nangi tinaba mi dudi ai gi tinaba mi oyu haiba Nelson Mandela gi adugi formula dudi akhoida palakanu haibani aduga maram chana phajana public ki keno yenga kanda nainamina se ko aduga ai khangma ngamdre ai nahanda ki ai thajira tharoijira kamain tawsige na ai sum khallaga leibane adubu public na ingonda sok yamna nungai tana lawgiba aduga ai ji cookie gi traitor amagi type ta lawgiba sidi yam nungai te cookie gi mayok tawang mana ngangbado yam phai ko Central Forces ki mana yam against ma tawbudo yam phai amasu haige litan hariba mafam se oza asang kasarna ma election lep kani haidana aingonda tangkhul gi chelina kharana aingonda su haibire aduna maram oirakanda magi election sigi damakta magi election propaganda je taunana bagi damakta sumaina madam chunglei leitaba aibu signature asaba ma tawbirama kanda aingonda aranba tahaloga public ki mayam da mathumram khangdana aingon tahalo basidi ai tasengna nungaite mayam ko aduga aduk yamna thahandaba thakta Assam Rifle ga aiga mari lene Central Forces ga aiga mari lene haigomba indi IDP singi damakta function tawbada Indian Army singna laaga moina mateng pangjaba dudi pangsasano kaishu kaide dudi akhoi no hairu bazu ngamde pangba lakpa function da dumaina khara akhoi gi public ki involvement laina badubu mana wrongly interpret tawrakanda aijibu yamna prajagi at mayok ta tawba chatpa mi gi type ta tawba dudi ai tasengna nungaite adudaga asida yariba maitai macha mama blindly du tawre ada tawre rohandi how lai latpani a Christian apani ibu kayam singamna haibase Mikha ponba mina haira ga chatpa adugumba ko migi walauba adugi mindset to leirigai kaidonunda mai pakpa ngamoy akhoi ngasi ne dharma tongan ba Christian chatpa dudi loi tokthokro ko nasagi jati dana kari ngangadage khangdaba mi gi jati dana mathumram khangdana kari gi damakta support toksinba adugumba mayam dudagi ne ngasi wathi ware mayam je amama tholai ne ko aduna ai ngasi Indigenous Peoples Forum ki president oibe tok pase atai amtagi nate oza asang kasarna mana satrangi type ta sida thangninga thang amada thangninga thang tawbase masi yaningdabagi damakta ai tokpani ai cookie ki bagi tokpanate cookie ga michang chabai tokpanate Central Forces ka ai adu ada ana ai adu gi damakta su ai tokpanate aduduna mayamna su khatang munna nainabiyu khangbiyu blindly judge tawbiganu IDP seasonara kanda paisa tali na tam hanjan seasonara ga wathi tawbiba mayam se ai gi inakta hoji IDP mayam leigani IDP mayam thabusumani lakpiyu moida hangbiyu aina lawriba role je karino Rohan film gi role jina karino maga IDP ga tongminariba thokminariba sine kaino aduna masigi life sigi matungda tholakadaba consequences I am fully ready landaba potadi ai kaidongda ai lale haibadi ngamoy Indigenous Peoples Forum ai tokpase paisa gi natte wathi warem gi natte mi gi makhada angang ni haidana su aduda adu thangu aduda ada thangu nang adu tawgadamni nang ada tawgadamni haibado adu yaningdabagi damakta tokpane haibase niyom da ai haijarake Delhi da National Human Rights Commission da mana chepi khat pachalibse farapata su angang oijaraga su maitai gi angang macha pet lauba angang amato ai oijaraga su ai ga yaba yaur kanda ma Delhi chatkadabane adu khangna wa ngangune maitai macha seng president haibase adu ni ne president ga yaba yaudagadi ma thaba amta tawba yaroi ne adugi president gi protocol do kantho ama kanda loi kathal kanda president gi soi zaraga chatlaga National Human Rights Commission da sigi tawbse ai sum yaraga layo haibro akhoi sum mi gi makha da leije haibra ba keno tawrasi yengasi aduga punna dum keno tana minaraga tawminarasi